ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005-707-8008 ꯅꯝꯕꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ 7005-707-8008 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯖꯕ ꯅꯝꯕꯔ 9077-282-001 ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯜ ꯇꯧꯕꯤꯗꯅꯕ ꯃꯌꯥꯝꯗ ꯅꯣꯛꯂꯨꯛꯆꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯖꯒꯥꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯐꯝ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯂꯝꯗꯝꯒꯤ ꯂꯩꯔꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯀꯥꯟꯅꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯃꯌꯥꯝ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯅꯥꯀꯣꯡ ꯌꯧꯅꯅꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯊꯧꯔꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005-707-8008 ꯅꯝꯕꯔ ꯍꯥꯡꯗꯨꯅ ꯊꯝꯖꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯄ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯜ ꯇꯧꯕꯤꯗꯅꯕ ꯃꯌꯥꯝꯗ ꯅꯣꯛꯂꯨꯛꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯜꯂꯣ, ꯔꯦꯗꯤꯑꯣ ꯂꯩꯗꯕꯤꯌꯨ꯫ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯍꯜꯂꯣ ꯀꯣꯂꯔꯁꯦ ꯂꯥꯏꯟ ꯐꯥꯎꯅꯔꯔꯣꯏ꯫ ꯇꯥꯕꯤꯔꯒꯗꯤ ꯀꯣꯜ ꯐꯪꯉꯒꯗꯤ ꯔꯦꯗꯤꯑꯣꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯍꯜꯂꯣ Hello. Hello. Good afternoon. Ming Hello. Tazare Ming Leifam haibiyu. Leifam Kamo Kuno. Sama koi. Madam kari wafam thambidoino. Asi isai ra waron. Pungningi warol thoramne tawjarise do kari wafam thambigadawbano. Hoi. Ai tawjarage. Thoram asibu tongan-tonganba platformsingda tabiriba mityeng tabiriba pumnamakpu taramna oksari thagatpa phongdoksari YouTube live da Facebook live da yangsinbiriba sing TV channel sing da lonana radio da tabiriba mayam thagatjari. Hello. Hello. Lead. Hello. Call tobirakliba Ming Leifam haibiyu. Hello. Caller se caller ima haigadra kari haiduino kanja bora charurabra khangdi tawrise. Pungningi warol thoramni mayamna thoram tabiraga saruk yabiyu.
ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯊꯧꯔꯝꯁꯤꯡ ꯇꯥꯔꯒ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯤ. Madam, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. mingdi kuno, dagi ne kabo kuno, sama kauye. ꯍꯣꯏ ꯃꯦꯗꯥꯝ ꯑꯗꯣ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯗꯣꯏꯅꯣ? Ay, adun tilay amtang ay nakangjam amtang utoke daw. ꯑꯗꯣ ꯏꯃꯥꯁꯤꯗꯤ ꯃꯦꯗꯥꯝꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯅꯦ. Oh, ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯎꯠꯄ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯈꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ay, ꯅꯠꯇꯤꯌꯦ. pung warundu tawjarage. ꯀꯔꯤ ꯄꯨꯛꯅꯤꯡ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯗꯣꯏꯅꯣ? Ay na dum wakan na dum ay na lengjabay tarin. ꯋꯥꯈꯜꯅ ꯂꯦꯡꯖꯕ ꯏꯃꯥꯒꯤꯁꯦ ꯀꯔꯥꯏꯗꯅꯣꯃ ꯏꯃꯥꯒ ꯄꯥꯎꯁꯤ ꯐꯥꯎꯅꯗꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨ ꯔꯦꯗꯤꯑꯣꯗꯣ ꯏꯃꯥ ꯑꯝꯇꯪ ꯐꯖꯅ ꯂꯩꯈꯠꯂ ꯇꯥꯕꯤꯔꯣꯕꯀꯣ. Oh, ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦꯗꯣ. oh lay adu lay bidu lithok kay pawdo bijage ba. ꯑꯗꯨ ꯀꯔꯤ ꯀꯔꯤ ꯋꯥꯍꯧ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯏꯃꯥ? Hong ridu jiben adum midam ay na taning dare number ji nang kola ji chupang phangde number haidaba phone je. Audi angang sing naman le dan as yate bigi zum lay dum hai ado. Ngasi di ay na angang amabu. Mera masi kana tharak bai naman bane ba number ji. Ado jam ta ning ma loy na khuding ma loy na tai. Hoy. Ibu ko olen ngang ko sa bai. Adigi James ngang ko sa loy na. Adum hawri loy ko adum ta de ye. Hoy. Kola sida naman supang phangda. Call si phangdabanebako. ꯑꯗꯣ ꯏꯃꯥꯒꯤ ꯀꯣꯜ ꯑꯣꯠꯄꯒꯤ ꯃꯄꯥꯗꯨ ꯆꯨꯝꯗꯗꯅ ꯇꯧꯔꯤꯅꯤ. ꯑꯗꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯄꯥ ꯆꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯁꯣꯏꯅ ꯌꯥꯎꯔꯛꯀꯅꯤ. ꯏꯁꯩ ꯈꯟꯕ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯍꯧꯈꯤꯕꯒꯤ ꯑꯥꯗ ꯈꯨꯂꯥꯛꯐꯝ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯀꯣꯏꯅ ꯆꯠꯄꯒꯤ ꯊꯧꯔꯝ ꯀꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯈꯤꯕꯗꯣ. ꯍꯣꯏ. ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯅ ꯏꯁꯩꯒ ꯁꯛꯆꯔꯤꯑꯕ. ꯑꯣ, ꯏꯁꯩ ꯁꯛꯄ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯃꯥꯁꯨ? ꯌꯥꯎꯈꯤꯌꯦ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯦꯛ ꯑꯣꯠꯄꯁꯤ ꯁꯨꯛꯐꯪ ꯐꯪꯗꯕ. ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯀꯌꯥꯁꯨ ꯅꯝꯕꯁꯨ ꯍꯩꯇꯦꯕ. ꯍꯣꯏ. ꯂꯩꯔꯤꯛꯅꯒ ꯍꯩꯇꯕꯒ. ꯅꯝꯕ ꯍꯩꯕ ꯑꯃ ꯆꯪꯒꯗꯣꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯔꯗꯤ. ꯏꯃꯥꯅ ꯍꯦꯛ ꯅꯝꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯁꯨ ꯍꯩꯇ꯭ꯔꯒꯁꯨꯀꯣ ꯑꯉꯥꯡꯁꯤꯡ ꯑꯅꯛꯄꯗ ꯏꯆꯥ ꯏꯃꯧ ꯂꯩꯕ ꯏꯁꯨ ꯂꯩꯕꯁꯤꯡꯗꯀꯣ ꯅꯣꯡꯃ ꯐꯥꯗꯣꯛꯀ ꯍꯦꯛ ꯀꯣꯜꯒ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯗꯥꯎꯒ ꯌꯦꯡꯕꯤꯌꯨꯀꯣ ꯏꯃꯥ. ꯏꯃꯥꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯦꯗꯅ ꯑꯁ ꯌꯥꯗꯦꯗ ꯕꯤꯖꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯨꯝ ꯊꯣꯛꯈꯤꯕ. ꯆꯨꯝꯃꯤ. ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦꯗ ꯑꯃꯨꯛ ꯅꯝꯕ ꯊꯤꯐꯝ ꯈꯪꯗꯕ. ꯍꯣꯏ. ꯑꯗ ꯃꯌꯥꯝ ꯏꯃꯥ ꯍꯣꯏ ꯐꯣꯟ ꯃꯦꯠꯄ ꯈꯣꯠꯄ ꯍꯩꯖꯗꯕ ꯇꯧꯕꯁꯤꯡꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅꯒ ꯀꯣꯏꯅ ꯆꯠꯄ ꯀꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯟꯗꯣꯛꯆꯔꯤꯁꯦ. ꯍꯥꯏꯗꯤ ꯐꯪꯗꯕ ꯀꯣꯜ ꯐꯪꯗꯗꯅ ꯔꯦꯗꯤꯑꯣꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨ ꯎꯅꯗꯅ ꯊꯦꯡꯅꯗꯅ ꯀꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯅꯕꯀꯣ ꯀꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯁꯤꯟꯖꯕꯅꯤ. ꯑꯗꯣ ꯏꯃꯥꯁꯨ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯁꯨ ꯍꯥꯏꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ. ꯑꯗꯣ ꯊꯧꯔꯝꯗꯣ ꯍꯌꯦꯡ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯆꯔꯛꯑꯒꯅꯤ. ꯃꯇꯝꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯅ 이마는 삭히바 이세이가 또 따라가고 누가이나 포타비우 누가이제 아도 신이 아래 거이 마두디 호이 그래 그래 나탕 아무 인다 잘한다 타가짜리 이마 마 코이나디 하이타다나 tawzariba na taba adagi akhoi lei mayam sinadi ping ping lahoini karino call tawraga kaino taw lei si matam leire ga na ping ping isada ping ping di lauriba toisi ado haitaba haisidi haitabani natra aduna sauruba yabasu natriba nuaisei pumnamakpu mathangi collar da mu khudong jaba pisari
ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ 7005-707-808 ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ. Hello. Hello. Good afternoon, Miss. Good afternoon. Miss, I come out to give one money, Miss. Pabung kari wafam haibigadaw ba? Wafam at get Miss. Haibiyo. Jexi, Miss, I go again. Manipur Sida Sarkar Har Pangangene, Haiba. Chin the Har Pangalan, I have put the Yaudava. Masigumba, Oidava. Masi Taugidanaba, Langa Baji River Signa, in Tibawa City, Nagi Davana Pagadra, Aina, the Tigi Punging Waronda, Hamza Paneda Miss, Madame Garino, Madame Lomi Baga, Goidi, Takimatic Wab, Hargin Matangi, Yamawaba, Tangawa, Madame Garino, Madame, Aziki Art, Loxilla, Tamot, Hayang, who Kara Horopa Chinese, Madame the Sayan Panga and a Wabado. ꯑꯗꯨꯗꯁꯨ ꯃꯇꯝꯗꯨꯁꯨ ꯍꯥꯔꯁꯤ ꯐꯪꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯔꯁꯤ ꯐꯪꯍꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯍꯥꯔꯁꯤ ꯐꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯃꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯤꯕꯅꯣ ꯑꯗꯨ ꯐꯪꯍꯜꯂꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯉꯥꯡꯉꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯦꯕ ꯑꯗꯨ ꯉꯥꯡꯕꯤꯗꯕꯅ ꯐꯩ ꯍꯥꯏꯕ ꯑꯃ aduna asi khatang hajaraga mi samjage aduga wafam amtaga hajage kanagumbi singna ja sikpan ba yauraba doctor ga layeng luga kharaga amage halagadi maduma ai amtang laibak gengjage na sing khatang ai hajarage tin jarage har se kaino da koi dukan sing da phangdabagira pabung ibomsa adum dukan da jungle hidak na goige kare hai nang ta ka ga hal mana ta bi ramba adugumba hidaga mo goiga Tagasari adu nomani ni sida kaino tawgadabadi male koigi ngarang hang khata da chief minister na koigi district singi oiba ko har sing magi kaino da koi yen gi bagi pause sing da thengna ki hai tare ko do nomani ni sida yengmina si koigi har watana sapsana lei haibana jingba koigi paper da kai da chief minister na phongdo ki bo wafam phongwong sadana lairibani adu yengminasi ane lawmi ko gi harina hawai bone ba aduna harai ko politi gi di tawde ya da di saga du jo thoga har libne ba tamda ha di buk ta ai da sungai da pamti bana aduna ai ko pola dum ran kai na ngan madum tang o panjab ai tare ni Tagasari babam ibomsa Mathangi kolar da mu khulong sawa pisari Hello line si phauna bangamdre hello amutanga halaga try tawbirakani Thagatsari Hello Miss I phone directly by Mupuk Sangmai Sikong Bazaar Mahendra Mutumi Sir Mahendra Taram Nausari Kari Wafam Thambigani Puningi Warol Thorum Sida Miss Nasidi Pungi Waron Thorum Sida I knew Wakolo Namakatan share to the game another Yakum Singatongan Bomko Miss Audisi
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯔꯥꯡꯁꯨ ꯂꯩꯔꯤ ꯏꯀꯞ ꯏꯔꯥꯎ ꯈꯣꯟꯖꯅ ꯊꯟꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯃꯛꯇꯨ ꯑꯣꯏꯔꯤ ꯑꯗꯨꯃꯛꯄꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯂꯝ ꯖꯒꯥ ꯖꯒꯥꯗ ꯂꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕꯤꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕ ꯅꯨꯡꯁꯥꯒꯤ ꯆꯥꯡ ꯑꯃꯗꯤ ꯁꯥꯕꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦ ꯑꯃꯗꯤ ꯏꯔꯥꯕꯣ ꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯎ ꯆꯥꯔ ꯊꯥꯕꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯄꯥꯡꯊꯣꯛꯏ ꯑꯗꯨꯃꯛꯄꯨ ꯊꯥꯔꯤꯕ ꯎ ꯆꯥꯔ ꯑꯗꯨ ꯎ ꯆꯥꯔ ꯊꯥꯔꯤꯕ ꯅꯨꯃꯤꯠꯇꯨ ꯈꯛꯇꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄ ꯎ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯉꯤꯕ꯭ꯔꯥ ꯃꯁꯤꯕꯨ ꯆꯥꯎꯅꯅꯕ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯗꯤ ꯀꯌꯥ ꯀꯟꯅ ꯂꯧꯈꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯕꯗꯤ ꯌꯥꯝ ꯎꯕ ꯍꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯌꯥꯁꯨ ꯎꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯏꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯗꯤꯌꯟꯁꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯃꯤꯁꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯨ ꯁꯤꯟꯕꯤꯔꯤꯕ ꯀ꯭ꯂꯕ ꯑꯣꯏꯁꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯁꯅꯨ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯕꯕꯨꯗꯤ ꯈꯔꯕꯨꯗꯤ ꯋꯥꯕꯤꯔꯅꯤꯀꯣ ꯑꯗꯨꯃꯛꯄꯨ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒ ꯇꯥꯟꯅꯕꯤꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯤꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯎ ꯆꯥꯔꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯂꯧꯕꯤꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯤꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅ ꯂꯤꯂꯥ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯎ ꯆꯥꯔ ꯑꯃꯃꯝ ꯈꯛꯇꯪ ꯊꯥꯟꯈꯤꯕ ꯃꯇꯝꯗ ꯄꯥꯏꯕꯤꯈ꯭ꯔꯒ ꯏꯁꯥꯒꯤ ꯃꯐꯝ ꯆꯥꯕ ꯖꯒꯥꯁꯤꯡꯁꯤꯗ ꯎꯁꯤꯡ ꯑꯁꯤꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯗꯥꯏꯇꯁꯤꯡ ꯑꯁꯤ ꯂꯧꯕꯤꯔꯒꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦ ꯅꯨꯃꯤꯠ ꯈꯛꯇꯗ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠ ꯈꯛꯇꯗ ꯎ ꯆꯥꯔ ꯊꯥꯕ ꯍꯤꯡꯉꯦ ꯑꯃꯁꯨꯡ ꯍꯤꯡꯗꯦ ꯍꯥꯏꯕꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯤꯒꯨꯝꯕꯒꯤ ꯊꯧꯔꯝꯁꯤ ꯇꯧꯕꯒꯤ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯨ ꯁꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯅꯁꯨ ꯐꯥꯎꯖꯔꯛꯇꯨꯅ ꯉꯁꯤ ꯄꯨꯡꯒꯤ ꯋꯥꯔꯣꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯆꯕꯒꯤ ꯑꯣꯏꯅꯅ ꯃꯤꯁꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯐꯣꯡꯅ ꯈꯣꯏꯔꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯃꯍꯦꯟꯗ꯭ꯔ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯒꯗ꯭ꯔꯥ ꯈꯟꯕꯀꯣ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯎꯕ ꯎ ꯋꯥ ꯊꯥꯖꯤꯟꯒꯗꯕꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯖꯤꯟꯕ ꯊꯥꯈꯤꯕꯩ ꯅꯣꯡꯉꯥꯟꯕꯗ ꯊꯥꯗꯤ ꯑꯗꯨꯝ ꯊꯥꯕꯀꯣ ꯑꯗꯨꯒ ꯊꯥꯈꯤꯕ ꯄꯣꯠꯇꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯅꯕ ꯍꯤꯡꯅꯅꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯔ ꯁꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯟꯖꯤꯟꯕ ꯌꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯍꯥꯟꯋꯥꯏꯒꯗꯤ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯀꯣꯏꯕꯗ खितंग पांबी खितंग कनो तौब चाव पांबी महौरदी मना पुंग पांबी महौरदी मसा यानथत्पा हिंगोंद सोमद युमद सोए दैसिद उरुम लांगजले पोट कनो तौरे हाइबना चिंगबा अदुम कोई यानथत्पगी वखलदा अयाम्बा लोइना लेनबगुम तौवेबको हाइदि पांबीदु अखोइना यानथत्लगा मांगहनबगी नतबा आइगी सिजिन्नगदबा हाइबा दरकार लैबा हाइबा दुगी वखन तोंगान बरोमदा सखरकांदा पांबीसे थवोइना थाबा हौहनबा हाइसे हैरा पांबी खरा मचा मचा ब्लॉक की सेमगा अखोइगी सेम अदुगुंबा रोमदा ओइना मिजेंगजि लोइना थमनगिगुम तौवेबा अकोइबदा उ वागा कोइनगा हौरगा लैबदो हुजिकांजे अखोइ मियोइबसे पामक्तबगुंबा मोसिल्लकपा अदगी इफुन फुनजिनबगुम लैरेना खलकपगी वखलोन अमा यौरकप्राना अइना सुम खनबा लै हाइतारे कोकथोगा इहांग हांगा सिट नानलगा अदगी अस्टरगा तौसलगा वालगा चंचलगा थंबसिना हेना फजबा अदगी कइनो तौबा ओइना मयामसे लोइ खनरकपगी पोट अमा उरकपगुमसु तौइ हाइतारेको अदुना कईगुंबा कांदा थाई अदुम सही खुदिंगी उ से मयाम थाई एनवायरनमेंट डे लाकपा खंगदे कईगुंबा अमा लाकपा खंगदे अदुबु थाग्रिबा पांबी खुदिंगमक्तुदि मपुंग फाबा पांबी अमा ओइना
ꯍꯧꯍꯟꯈꯤꯕ꯭ꯔꯥ ꯍꯧꯍꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯨꯗꯤ ꯑꯌꯥꯝꯕꯅ ꯌꯦꯡꯁꯤꯟꯗꯦꯕꯀꯣ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯔꯒ ꯑꯍꯧꯕ ꯈꯔ ꯍꯧꯖꯔꯦ ꯍꯧꯗꯕꯈꯩꯅ ꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦ ꯑꯃꯨꯛ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯊꯥꯔꯒꯗꯤ ꯊꯥꯈ꯭ꯔꯤꯕꯗꯨ ꯍꯧꯍꯟꯕ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯩꯔꯣꯛꯀꯤ ꯃꯃꯥ ꯖꯣꯠ ꯁꯅꯥꯇꯣꯝꯕꯤꯅꯦ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯏꯁꯥꯅ ꯐꯝꯕꯁꯤꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯊꯣꯛꯆꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯔꯇꯪ ꯍꯥꯏꯖꯔꯛꯀꯦ ꯊꯝꯕꯤꯌꯨ ꯊꯝꯕꯤꯌꯨ ꯏꯃꯥ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯋꯥꯍꯧ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯑꯣꯏꯕ ꯀꯣ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯏꯔꯥꯡ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯁꯔꯀꯥꯔꯁꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯅꯥꯅ ꯑꯣꯏꯔꯤꯕꯅꯣꯗꯤ ꯈꯪ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯂꯝꯕꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯅ ꯃꯇꯧ ꯊꯤꯅ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨ ꯄꯥꯔꯠ 1ꯁꯤꯒꯤ ꯂꯝꯕꯤꯗꯨ ꯀꯣꯝ ꯀꯥꯝ ꯂꯩꯔꯝꯕꯗꯨ ꯃꯦꯟꯕꯤꯔꯛꯄꯒꯤꯗꯃꯛꯇꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯧꯊꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒꯁꯨ ꯏꯔꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯩꯕꯅꯤꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝ ꯑꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯏꯔꯥꯡ ꯂꯥꯟ ꯂꯩꯕꯁꯤꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯆꯥꯗꯕ ꯌꯥꯗꯦ ꯊꯛꯇ ꯌꯥꯗꯦ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯃꯜꯁꯤꯅ ꯅꯣꯡꯃꯒꯤ ꯃꯃꯜꯁꯤ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯟꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯂꯩꯖꯕꯒꯤ ꯑꯗꯨꯝ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤꯗ ꯑꯗꯨ ꯁꯤꯅ ꯌꯥꯕꯤꯔꯕ꯭ꯔꯣ ꯏꯃꯥ ꯁꯥꯔꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯒꯦ ꯏꯕꯦꯝꯃꯅ ꯉꯁꯤ ꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯉꯁꯤꯒꯤꯁꯦ ꯁꯥꯔꯒꯤꯁꯦ ꯂꯤꯂꯥ 3 ꯄꯨꯡ 2 ꯄꯨꯡ 3 ꯑꯗꯩ ꯄꯨꯡ 10ꯅ ꯁꯨꯃꯥꯏꯅ ꯂꯤꯂꯥ 3ꯁꯦ ꯂꯩꯈꯤꯕ ꯏꯃꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯂꯥꯛꯊꯣꯛꯄꯁꯨ ꯇꯥꯈꯤꯕꯅꯦ ꯑꯗꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯏꯆꯥꯅ ꯉꯁꯤ ꯐꯝꯃꯛꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯏꯆꯥꯅ ꯐꯝꯃꯤꯉꯩꯗ ꯑꯃꯨꯛꯇꯪ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯇꯧꯖꯔꯛꯄꯅꯦ ꯌꯥꯝ ꯀꯣ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯆꯥꯅ ꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ ꯃꯑꯣꯡ ꯑꯗꯨꯝ ꯍꯥꯏꯕ ꯈꯣꯠꯄ ꯀꯩꯗꯧꯕꯗꯣ ꯁꯥꯔꯗꯒꯤ ꯇꯥꯗꯦ ꯑꯗꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯥꯗ ꯌꯦꯛꯇꯅ ꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅ ꯁꯥꯔꯒꯤ ꯉꯁꯤꯒꯤ ꯆꯠꯈꯤꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯁꯥꯔꯅ ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯔ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯥꯏꯖ ꯂꯧꯔꯛꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯂꯧꯔꯛꯇꯅ ꯍꯦꯟꯅ ꯃꯌꯥꯝꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕꯁꯨ ꯑꯣꯏꯁꯅꯨ ꯁꯥꯔꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨꯁꯨ ꯑꯩꯅ ꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕꯒꯤꯗꯃꯛꯇꯗ ꯍꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯊꯥꯒꯠꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯤꯗꯒꯤ ꯏꯅꯥꯎꯕꯤ ꯀꯧꯋꯦ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯗꯣꯏꯅꯣ ꯅꯤꯅꯦ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯅꯤꯅꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯗꯨ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨ ꯑꯗꯨꯒ ꯅꯤꯅꯦꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯀꯣ ꯋꯥꯐꯝꯁꯤꯡꯗꯣ ꯃꯌꯥꯝ ꯁꯨꯝ ꯇꯥꯔꯤꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯅꯕ ꯍꯣꯏ ꯃꯤꯁꯅ ꯉꯁꯤ ꯐꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕ ꯑꯗꯣ ꯁꯥꯔꯅ ꯐꯝꯕ ꯀꯥꯟꯗꯗꯤꯅꯦ ꯐꯣꯟꯁꯦ ꯇꯧꯕꯁꯨ ꯆꯠꯇꯕ ꯑꯗꯒꯤꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅꯁꯨ ꯁꯨꯝ ꯄꯥꯈꯠꯄ ꯑꯃꯁꯨ ꯄꯣꯛꯄ ꯑꯗꯣ ꯃꯤꯁꯅ ꯐꯝꯕꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯩ ꯃꯤꯁꯀꯤ ꯄ꯭ꯔꯣꯒꯥꯝ ꯏꯁ ꯃꯤꯁꯇ ꯈꯟꯕ ꯏꯁꯩꯒꯤꯗꯣ ꯃꯤꯁꯅ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕ ꯍꯣꯏ ꯂꯣꯏ ꯇꯥꯖꯔꯤ ꯍꯣꯏ
ꯑꯗꯨꯒ ꯃꯤꯁ ꯍꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯂꯝ ꯆꯠꯄꯒꯤꯗꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯀꯩꯊꯦꯜꯃꯟꯕꯤꯗꯁꯨ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯗꯣ ꯂꯧ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯗ ꯑꯃꯨꯛ ꯃꯇꯝꯗꯣ ꯍꯣꯏ ꯂꯧꯁꯤꯡ ꯀꯟꯁꯤꯜꯂꯕ꯭ꯔꯥ ꯀꯟꯁꯤꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯑꯣꯡꯗꯨ ꯌꯦꯡꯉꯒꯀꯣ ꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯊꯧꯔꯝꯗꯨꯗ ꯍꯣꯏ ꯑꯗꯒꯤ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯁꯨꯝ ꯀꯩꯅꯣꯁꯤꯗ ꯁꯤꯗ ꯏꯁꯩ ꯈꯟꯕ ꯑꯗꯩ ꯏꯁꯩ ꯁꯛꯅꯕꯤ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯩ ꯊꯣꯛꯄꯁꯦ ꯗꯨꯀꯥꯟꯗꯒ ꯊꯣꯛꯄꯁꯦꯀꯣ ꯑꯁ ꯅꯪꯗꯤ ꯏꯁꯩ ꯈꯜꯂꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯀꯥꯏꯅ ꯅꯨꯄꯥꯁꯨ ꯀꯩꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣ ꯑꯗꯒꯤ ꯁꯨꯝ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯑꯩꯅ ꯍꯦꯛ ꯂꯥꯛꯀꯗꯧ ꯏꯀꯥꯏꯕꯒꯦ ꯑꯩꯅ ꯍꯣꯏ ꯏꯁꯩ ꯇꯥꯅꯤꯡꯉꯗꯤ ꯈꯟ ꯇꯥꯕꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯤꯅꯒ ꯍꯥꯏꯅꯤ ꯃꯣꯏ ꯋꯥꯍꯧꯡ ꯔꯦꯗꯤꯑꯣ ꯇꯥꯕꯁꯤꯡꯁꯤꯅ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯀꯧꯁꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯥꯏ ꯍꯣꯏ 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 ꯀꯧꯁꯤ ꯍꯥꯏꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯈꯣꯏ ꯀꯩꯊꯩꯃꯥꯟꯕꯤꯗꯁꯨ ꯌꯥꯝ ꯇꯥꯏꯌꯦꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯍꯣꯏ ꯑꯗꯩꯗ ꯁꯨꯝ ꯍꯥꯏꯖꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤꯗ ꯔꯦꯗꯤꯑꯣ ꯇꯥꯕꯗꯨꯕꯨ ꯃꯦꯗꯥꯝ ꯏꯀꯥꯏꯕ ꯍꯧꯅꯗꯦꯗ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯁꯦ ꯋꯥꯔꯤꯅꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯨꯝ ꯐꯔꯤꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯣ ꯔꯦꯗꯤꯑꯣꯗꯨꯗ ꯇꯥꯕꯁꯤꯡꯗꯨꯅ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯛꯅꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯁꯨꯝ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯤ ꯍꯦꯛ ꯍꯣꯏ ꯊꯦꯡꯅꯕꯗ ꯋꯥ ꯑꯃ ꯀꯔꯤ ꯑꯃ ꯋꯥꯍꯩꯕꯝ ꯑꯃ ꯋꯥꯍꯧꯗꯣꯛꯐꯝ ꯑꯃ ꯂꯩꯕ ꯍꯥꯏꯁꯤꯁꯨꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯏꯀꯥꯏꯕ ꯍꯧꯅꯗꯦ ꯑꯗꯒꯤ ꯁꯥꯔꯒꯤꯗꯒ ꯋꯥ ꯍꯥꯏꯕꯗꯣ ꯀꯤꯕ ꯁꯨꯝ ꯍꯪꯒꯣꯏꯕ ꯐꯥꯎꯕꯗꯁꯨ ꯐꯥꯎꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯃꯒ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤ ꯍꯥꯏꯕꯗꯨ ꯑꯇꯩ ꯑꯇꯩ ꯀꯥ ꯍꯦꯟꯕ ꯀꯥ ꯍꯦꯟꯅ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯁꯟꯗꯣꯛꯏꯕ ꯊꯧꯔꯝꯁꯤꯡꯁꯤ ꯃꯦꯗꯥꯝ ꯇꯥꯔꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯅꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯁ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯥꯏꯌꯦ ꯇꯧꯔꯛꯄ ꯑꯗꯣ ꯍꯦꯛ ꯁꯤꯃꯒ ꯇꯧꯔꯛꯑꯒꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯅꯤꯒ ꯍꯥꯏꯕꯒꯥꯇꯣ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯣ ꯊꯣꯛ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯀꯤꯕ ꯑꯗꯒꯤ ꯍꯪꯒꯣꯏꯕ ꯊꯝꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯅꯒ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝ ꯐꯩꯔꯦ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯩꯒ ꯑꯃꯨꯛ ꯁꯛꯂꯛꯄꯗꯣ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒ ꯑꯣ ꯁꯤ ꯍꯥꯟꯅ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯎꯝ ꯃꯈꯜ ꯃꯈꯜ ꯁꯨꯝ ꯇꯧꯕꯗ ꯈꯟꯖꯜꯂꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯈꯪ ꯑꯍꯩ ꯂꯩꯔꯤꯕ ꯃꯌꯥꯝꯅꯒ ꯍꯥꯏꯕ ꯇꯥꯏ ꯁꯖꯦꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒꯥꯝꯗꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯄꯨꯔꯥ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒꯥꯝ ꯍꯥꯏꯗꯣ ꯄꯨꯔꯥ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯕꯅꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯇꯩ ꯑꯃꯐꯥꯎꯒꯤ ꯅꯠꯇꯦ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯁꯦ ꯉꯥꯛꯇꯪ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯕ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯄꯤꯕ ꯉꯝꯃꯒꯗꯤꯅ ꯈꯟꯗꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯌꯦꯡꯉꯒ ꯈꯜꯂꯀꯥꯟꯗ ꯍꯣꯠꯅꯔꯀꯥꯟꯗ ꯇꯧꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯝꯐꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯣ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯍꯣꯠꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯨꯜꯂꯒꯀꯣ ꯃꯌꯥꯝꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯍꯜꯂꯣ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯌꯥꯏꯐꯨꯄꯣꯛꯇꯒꯤ ꯊꯕꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯀꯔꯤ ꯉꯁꯤꯁꯦ ꯃꯤꯁ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯃꯤꯁꯀ ꯑꯩꯅ ꯁꯨꯝ ꯕꯣꯜ ꯐꯪꯖꯕꯁꯤꯗ ꯑꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯁꯨꯝ ꯃꯤꯁ ꯍꯣꯏꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯈꯔ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡꯕ ꯆꯠꯄꯁꯤꯡꯗ ꯍꯥꯏꯖꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ
ꯀꯩꯅꯣ ꯁꯥꯏꯠ ꯐꯤꯜꯒꯤ ꯃꯑꯣꯡꯗ ꯂꯥꯏꯔꯕꯒꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯆꯤꯟꯅ ꯊꯣꯛꯇ꯭ꯔꯒꯁꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯊꯣꯔꯛꯄꯒꯤ ꯂꯥꯏꯌꯦꯡ ꯑꯃ ꯆꯠꯊꯖꯔꯛꯄ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯕ ꯍꯥꯏꯁꯤꯗꯤ ꯗ꯭ꯔꯦꯁꯇ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯛꯇ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯞꯁꯟꯗ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯦ ꯑꯗ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯤꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯍꯦꯛ ꯌꯦꯡꯕꯗ ꯈꯔ ꯀꯩꯅꯣ ꯒꯠ ꯂꯩꯕ ꯍꯥꯏꯔ ꯑꯗꯨꯝꯕꯁꯤꯅ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯕꯒꯨꯝꯕ ꯇꯧꯕ ꯑꯗꯨꯗꯒꯤ ꯈꯔ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯥꯡꯕꯨꯗꯨꯅ ꯈꯤꯇꯪꯒ ꯍꯥꯏꯐꯦꯠ ꯃꯣꯏꯅ ꯐꯥꯁ ꯑꯦꯗ ꯄꯤꯔꯒ ꯆꯠ ꯊꯥꯗꯣꯔꯛꯄ ꯀꯟꯗꯤꯁꯟ ꯑꯃ ꯍꯦꯛ ꯇꯧꯕ ꯊꯦꯡꯅꯖꯩꯕ ꯍꯥꯏꯖꯩꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯑꯗꯣ ꯏꯆꯦꯅ ꯁꯨꯝ ꯈꯟꯖꯕ ꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯕꯕꯨꯗꯤ ꯉꯝꯒꯅꯤ ꯃꯣꯏꯗꯤ ꯑꯆꯧ ꯑꯁꯥꯡꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯀꯣ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯦꯅ ꯈꯟꯖꯔꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕꯗ ꯆꯦꯟꯕ ꯏꯁꯨ ꯑꯉꯥꯡꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯆꯦꯟꯕ ꯏꯁꯨ ꯑꯉꯥꯡꯕꯅꯤ ꯏꯗꯤ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯗꯨꯗ ꯑꯩꯅ ꯈꯟꯖꯩꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯕꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯒ ꯂꯥꯏꯔꯕꯅ ꯀꯅꯥꯅꯣ ꯏꯅꯥꯛ ꯈꯨꯟꯕꯅ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯟꯁꯤꯒꯦ ꯍꯟꯅꯒ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯌꯦꯡꯕ ꯆꯠꯍꯟꯅꯤꯡꯕ ꯍꯥꯏꯖꯕ ꯁꯤꯒꯨꯝꯕꯁꯤ ꯎꯕꯗꯤ ꯏꯆꯦꯅ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦ ꯍꯣꯏ ꯑꯗꯒꯤ ꯋꯥꯐꯝ ꯑꯃꯅ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯇꯩꯅ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯒꯤ ꯂꯝꯕꯤꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯈꯔꯕꯨꯗꯤ ꯍꯣꯏ ꯂꯝꯕꯤꯁꯦ ꯈꯔꯕꯨꯗꯤ ꯁꯦꯝꯕꯤꯔꯦ ꯃꯇꯦꯛ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯜꯂꯦ ꯃꯇꯦꯛ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯔꯒ ꯌꯥꯝꯅ ꯐꯖꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯗ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯍꯜꯂꯒ ꯃꯤꯌꯥꯝ ꯆꯠꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯂꯩꯇꯦ ꯂꯥꯛꯄꯅꯤꯅꯀꯣ ꯍꯣꯏ ꯁꯤꯒꯨꯝꯕꯁꯤꯒꯤ ꯌꯦꯡꯉꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯅ ꯏꯆꯦꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯐꯖꯕ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯍꯣꯏ ꯃꯆꯤ ꯑꯃ ꯅꯨꯡꯉꯥꯏꯔꯁꯨ ꯃꯆꯤ ꯑꯃ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯑꯣꯀꯦ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯏꯔꯩ ꯂꯩꯇꯦꯕ ꯃꯆꯤ ꯑꯃ ꯑꯃꯨꯛ ꯍꯦꯛ ꯐꯔꯝꯅꯤ ꯑꯗꯨꯒ ꯍꯦꯛ ꯑꯃꯨꯛ ꯃꯆꯤ ꯑꯃꯗꯅ ꯑꯃꯨꯛ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯠ ꯅꯥꯟꯅ ꯐꯖꯕ ꯑꯗꯨꯒ ꯑꯅꯥꯟꯕ ꯂꯝꯗꯝ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯦꯕꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯑꯗꯒꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯃꯁꯤꯗꯤ ꯋꯥꯈꯜꯗꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ खितांग हेक लई यावदब नते अदुम अखोइगी डॉक्टर नर्स ती तोखरो हॉस्पिटल दा तारिबा सिंगजे सिक्योरिटी फावबना अनाबा लायंग लाइबा मीसिंगदो खितांग कइनो तौरदि अदुम खरा हंधना तुहतना को ngang बचैबा अदुम थेंगनै हाइतारे खोइसु दुम ओइ थेंगनै यावे हाइतारे को दगी सिगुम्बा कांदने खुकन पांगनबा काना हे हे सिदी हॉस्पिटल की अना लायंगबगी वारी खक्तना ते हिरम खुदिंग मक्तने दुम खितांग हेक कइनो तौबसे खितांग सोनबा मीजे को खितांग कनबा मीदुनाबको वाहै मक्ता ओइरो खितांग वांगना दुम लैबा से दुम लै हारिबा हेक थेंगनाबा कइनो तौरको खुदिंग मक्ता दा उरुबा तारुबा कांददी अदुम नुंगाइतबा से उरुबा तारुबा खोइदा अदुम फावी मोइदि अदु खंधदबनिनाबको खंजल्लुदबनिना खंधदबनिना खंगदे हारिबा मोइ मिनुसी चावबा पुक्चेन चावबा अफाबा मी अमा ओइरंबा याइबको अदुबु अइना तौरिबा अइना तौगदोरिबा से तरे तरा थोकना खनबा म चंगेबा हिरम खुदिमक्ता थबक खुदिमक्ता खंधबसे हेक्ता वाटपगुम हेक्ता तौ लेरमी येंगदे येंगजलोरदिको अखोइ मियोइबसे असेंगबनि हाइजरिसे होजे खंधबसे खितंग खितंग वाटले हाइतारे हुजिकानसे मतम सिनरा खंगदे चाइबा जिंजाक सिनरा खंगदे
ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯁꯨꯝ ꯂꯩꯕ ꯀꯥꯟꯗ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯩ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯐꯝꯕꯗꯨꯒꯅꯦ ꯌꯥꯝ ꯇꯧꯅꯤꯡꯉꯕ ꯐꯣꯟꯁꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯍꯥꯏꯕꯗ ꯅꯣꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯅꯦ ꯐꯣꯟ ꯇꯧꯕ ꯌꯥꯝ ꯇꯜꯂꯤ 30ꯔꯛꯂ ꯀꯌꯥꯔꯛꯅꯣ ꯁꯨꯔꯦ ꯑꯩ ꯇꯧꯔꯤꯁꯦ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯁꯨ ꯂꯧꯈꯠꯄꯤꯗꯕ ꯕꯤꯖꯤ ꯑꯣꯏꯕ ꯏꯃꯥꯒꯤꯗꯤ ꯂꯥꯏꯕꯛꯄꯨ ꯐꯔꯤ 30ꯃꯨꯛ ꯇꯧꯕꯗꯕꯨ ꯐꯪꯉꯤ 1,000ꯂꯛ ꯇꯧꯕ 100-200ꯔꯛ ꯇꯧꯕ ꯐꯪꯗꯕ ꯌꯥꯎꯗꯅꯀꯣ ꯑꯁ ꯊꯦꯡꯅ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯗꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯕꯀꯣ ꯉꯁꯥꯏꯒꯤ ꯁꯥꯎꯅꯤꯡꯉꯛꯄꯒꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯁꯦ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯨ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯀꯣꯜ ꯄꯥꯏꯈꯠꯄꯤꯔꯛꯇꯦꯅ ꯍꯦꯛ ꯑꯗꯣ ꯏꯃꯥꯁꯤꯡꯗꯤ ꯈꯪꯖꯄꯣꯟꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯣꯟꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯀꯣꯜꯗ ꯁꯠ ꯂꯥꯎꯅ ꯇꯧꯁꯜꯂꯛꯄꯅꯦ ꯗꯛ ꯂꯥꯎꯅ ꯑꯣꯛꯈꯠꯂꯛꯏꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯣꯛꯂꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯐꯔꯦ ꯏꯃꯥ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯇꯧꯔꯛꯏꯁꯦ ꯅꯤꯃꯂꯥ ꯄꯨꯁꯄꯥ ꯅꯣꯏ ꯁꯥꯔꯖꯦꯠꯅ ꯂꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯈꯜꯂꯒ ꯂꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗꯒ ꯏꯕꯦꯝꯃ ꯄꯨꯁꯄꯥꯅ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯒ ꯄꯨꯡꯒꯤ ꯋꯥꯔꯣꯟꯗ ꯅꯣꯏꯒꯤ ꯑꯣꯂꯦꯟꯗꯣ ꯑꯣꯂꯦꯟꯅ ꯐꯝꯕ ꯅꯣꯏ ꯆꯥꯔꯖꯦꯞꯅ ꯐꯝꯕ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯐꯝꯕ ꯎꯕꯁꯤꯗꯅꯦ ꯑꯩꯅ ꯇꯧꯅꯤꯡꯉꯛꯄ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯑꯍꯜ ꯂꯣꯟꯒꯤ ꯊꯧꯔꯝꯗꯣ ꯑꯗꯨꯒꯤꯗꯨ ꯑꯝꯇ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯑꯩꯅ ꯌꯥꯒꯗꯕꯅꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯈꯔ ꯂꯠꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒꯥꯝꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯪꯗꯕꯁꯤꯡ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕꯁꯤꯡꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯑꯐꯪꯕꯁꯤꯡꯗꯤ ꯇꯧꯕꯤꯔꯛꯀꯅꯣꯅꯒ ꯍꯥꯏꯕ ꯂꯥꯎꯊꯣꯔꯛꯄ ꯅꯨꯃꯤꯠꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗ ꯂꯥꯎꯊꯣꯛꯄ ꯑꯗꯨ ꯑꯇꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯍꯟꯖꯟ ꯇꯧꯔꯛꯄ ꯃꯤ ꯌꯥꯝ ꯌꯥꯎꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗ ꯑꯃꯨꯛꯇ ꯐꯪꯗꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯄꯣꯊꯥꯖꯔꯤꯕꯅꯦꯕ ꯁꯤꯅ ꯀꯁꯥꯔ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯍꯣꯏ ꯑꯗꯣ ꯀꯁꯥꯔꯗꯁꯨ ꯃꯤ ꯌꯦꯡꯅꯤ ꯌꯦꯡꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯕꯗ ꯆꯪꯗꯦ ꯇꯜꯂꯤ ꯌꯥꯝ ꯍꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯀꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯀꯁꯥꯔ ꯌꯧꯔꯛꯇꯣꯔꯤꯕ꯭ꯔꯣ ꯏꯃꯥ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯁꯥꯔꯗ ꯆꯥꯔꯖꯦꯝꯁꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯣꯏꯒꯤ ꯀꯔꯤ ꯑꯗꯨꯅꯦ ꯀꯔꯤ ꯆꯥꯝ ꯊꯥꯡꯒꯠꯄꯗꯣ ꯀꯩꯅꯣ ꯆꯥꯝ ꯊꯥꯡꯒꯠꯄꯗꯣ ꯀꯔꯤ ꯍꯥꯏꯕꯤꯕ ꯏꯃꯥ ꯆꯥꯝ ꯊꯥꯡꯒꯠꯄꯗꯣ ꯗꯣꯅꯔꯒꯤꯗꯣ ꯗꯣꯅꯔꯒꯤꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯕ ꯃꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯑꯩ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯃꯔꯝꯅꯣ ꯀꯔꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯅꯤꯡꯕ ꯑꯗꯨ ꯏꯃꯥ ꯗꯣꯀꯨꯃꯦꯟ ꯍꯥꯏꯁꯦ ꯀꯔꯤꯝꯐꯧ ꯆꯪꯗꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯁꯣꯜ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯩꯒꯤ ꯑꯔꯩꯕ ꯂꯨꯄꯥ ꯆꯥꯝꯃ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯈꯣꯝꯒꯠꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯇꯩ ꯗꯣꯀꯨꯃꯦꯟ ꯀꯔꯤꯝ ꯆꯪꯗꯦ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯨ ꯈꯛꯇꯅꯤ ꯃꯤꯡ ꯂꯩꯐꯝꯁꯦ ꯏꯔꯒ ꯄꯩꯁꯥꯗꯣ ꯀꯥꯞꯁꯤꯜꯂꯛꯑꯒ ꯌꯥꯔꯦ ꯃꯤꯡꯗꯣ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯙꯥꯔꯗꯣ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯊꯥꯒꯤ ꯁꯨꯝ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯕꯗꯣ ꯑꯗꯨ ꯊꯥꯒꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯀꯁꯥꯔꯗꯕꯨ ꯋꯥꯍꯧ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕ ꯀꯌꯥꯝ ꯂꯩꯒꯦ ꯏꯃꯥ ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯑꯗꯨꯝ ꯈꯔ ꯁ꯭ꯋꯥꯏꯗ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯕꯗ ꯆꯪꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯜꯂꯕ ꯍꯥꯏꯅ ꯑꯗꯣ ꯅꯣꯡꯃ ꯊꯤꯕ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯄꯨꯟꯁꯤꯜꯂꯒ ꯄꯨꯟꯅ ꯑꯗꯣ ꯇꯥꯎ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯑꯗꯨꯝ
ꯑꯗꯨꯝ ꯇꯥꯎ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯀꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯣꯜ ꯐꯪꯗ꯭ꯔꯤꯁꯦꯅ ꯊꯤꯕ ꯂꯥꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯅꯦ ꯏꯕꯦꯝ ꯍꯣꯏꯅ ꯍꯧꯖꯤꯛ ꯑꯍꯜꯕꯟꯒꯤ ꯊꯧꯔꯝꯗꯅꯦ ꯑꯩꯒꯤ ꯀꯣꯜ ꯅꯝꯕꯔꯁꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯝꯇꯪ ꯑꯩ ꯁꯔꯨꯛ ꯃꯁꯤ ꯑꯝꯇꯪ ꯇꯧꯅꯤꯡꯉꯦ ꯍꯌꯦꯡ ꯁꯟꯗꯦꯁꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯏꯕꯦꯝ ꯍꯣꯏꯅ ꯐꯝꯃꯤꯁꯦ ꯄꯨꯡꯁꯦ ꯏꯃꯥ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯊꯥ ꯑꯃꯗ ꯍꯞꯇꯥ 3-4ꯗꯤ ꯂꯩꯗꯅꯀꯣ ꯅꯣꯡꯃꯥꯏꯖꯤꯡ 3-4ꯗꯤ ꯂꯩꯗꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ 2ꯔꯛꯀꯨꯝꯕꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕꯁꯤꯡ ꯈꯛꯇꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯊꯧꯔꯝ ꯁꯟꯗꯣꯔꯛꯀꯅꯦꯕꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯑꯣꯏꯕ ꯌꯥꯏ ꯃꯊꯪꯒꯤꯗ ꯑꯣꯏꯕ ꯌꯥꯏ ꯍꯥꯟꯅ ꯐꯪꯈꯤꯕꯁꯤꯡ ꯑꯃꯠꯇ ꯂꯧꯈꯠꯇꯕꯤꯗꯀꯣ ꯁꯨꯡꯐꯪ ꯐꯪꯗꯕ ꯈꯛꯇꯗ ꯂꯧꯈꯠꯀꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯒꯗꯣꯏꯅꯦ ꯍꯌꯦꯡ ꯁꯟꯗꯦ ꯂꯥꯛꯇꯣꯏꯕ ꯁꯟꯗꯦꯁꯤ ꯇꯥꯗꯕ꯭ꯔꯥ ꯊꯥꯡꯖꯗ ꯅꯠꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯟꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯁꯟꯗे ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯗꯨꯗ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯏꯃꯥ ꯐꯪꯅꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯝꯇꯪ ꯑꯣꯠꯄꯤꯔꯣ ꯑꯗꯨꯒ ꯏꯕꯦꯝ ꯍꯣꯏꯅ ꯑꯩꯒꯤ ꯍꯪꯉꯛꯄ ꯋꯥꯔꯤꯗ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯈꯤꯕ ꯌꯥꯏ ꯍꯧꯈꯤꯕ ꯌꯥꯏ ꯑꯩꯁꯨ ꯌꯥꯝ ꯂꯤꯅꯤꯡꯉꯤ ꯏꯕꯦꯝ ꯍꯣꯏꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯪꯉꯤꯕ ꯃꯌꯥꯝꯗ ꯍꯪꯕꯗꯨꯗ ꯏꯃꯥꯅ ꯈꯨꯝꯅꯤꯡꯕ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯧꯅꯤ ꯃꯁꯤ ꯑꯩ ꯏꯁꯥꯁꯦ ꯑꯝꯇ ꯅꯍꯥꯟ ꯐꯣꯟ ꯇꯧꯕꯗ ꯑꯩ ꯍꯪꯉꯦ ꯑꯗꯩꯗꯨꯒ ꯋꯥꯔꯤꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤꯁꯦ ꯑꯩꯅ ꯏꯆꯥꯅꯤꯗꯅ ꯑꯗꯩꯗꯨꯒ ꯏꯆꯥꯗ ꯑꯩꯅ ꯁꯨꯝ ꯍꯪꯉꯛꯄꯅꯤꯗ ꯋꯥꯔꯤꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨ ꯃꯔꯨ ꯑꯣꯏꯕꯁꯦ 350 ꯑꯗꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯕ ꯑꯗꯨꯒ ꯅꯝꯕꯔꯁꯤꯗꯤ ꯏꯕꯦꯝꯃ ꯅꯣꯏꯔꯣꯝꯗ ꯐꯥꯎꯔꯝꯒꯅꯤꯅꯦ ꯅꯝꯕꯔꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯏꯕ ꯅꯝꯕꯔꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯀꯗꯕꯅꯤꯀꯣ ꯑꯁꯤ ꯅꯝꯕꯔꯁꯤꯗꯅꯤ ꯑꯩ ꯄꯥꯏꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯌꯥꯔꯒꯗꯤ ꯑꯇꯣꯞꯄꯒꯤ ꯀꯣꯜ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯧꯈꯠꯈꯤꯕ ꯀꯣꯜ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯜꯁꯦ ꯑꯣꯏꯅ ꯂꯧꯈꯠꯄꯤꯌꯨꯀꯣ ꯑꯗꯨꯝ ꯁꯤꯝꯇꯪ ꯍꯥꯏꯖꯅꯤꯡ ꯇꯧꯔꯛꯄꯅꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯑꯗꯨꯝ ꯂꯧꯈꯠꯂꯛꯀꯗꯣꯏꯅꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯣ ꯑꯗꯨ ꯃꯔꯛꯇꯨꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯂꯥꯛꯄꯗꯣ ꯂꯧꯈꯠꯇꯣꯏꯅꯤ ꯏꯕꯦꯝ ꯍꯣꯏꯗꯤ ꯃꯤꯆꯥ ꯃꯤꯈꯟ ꯅꯥꯏꯕ ꯅꯠꯇꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯠꯇꯦꯕ ꯑꯗꯩꯗꯨꯒ ꯑꯩꯒꯤ ꯀꯣꯜ ꯅꯝꯕꯔꯁꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯂꯥꯛꯄꯗ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯅꯝꯕꯔꯗꯣ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯊꯧꯔꯝ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯁꯛꯅꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯦꯂꯦꯟ ꯍꯟ ꯑꯗꯒꯤ SMS ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡꯁꯤꯗ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯦꯕꯀோ ꯑꯗꯨꯅ ꯅꯣꯡꯃꯗ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯑꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯀꯔꯤ ꯍꯥꯏꯗ ꯀꯣꯜꯁꯦ ꯂꯧꯈꯠꯂꯛꯄꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯤꯑꯕ ꯁꯨꯝ ꯇꯧꯔꯛꯑꯕꯅꯤ ꯈꯪꯕ ꯈꯣꯟꯖꯦꯜꯗꯒ ꯈꯪꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯅꯝꯕꯔꯁꯦ ꯏꯕꯦꯝ ꯍꯣꯏꯗꯨꯒ ꯅꯝꯕꯔꯁꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯅꯝꯕꯔ ꯊꯣꯛꯂꯛꯇꯣꯏꯅꯦ ꯏꯃꯥ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯜ ꯇꯧꯕ ꯑꯁꯤ ꯅꯝꯕꯔ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯁꯤ ꯅꯝꯕꯔꯁꯦ ꯑꯝꯇꯪ ꯁꯦꯚ ꯇꯧꯕꯤꯔꯒ ꯃꯁꯤꯃꯇꯪ ꯆꯥꯟꯕꯤꯗꯅ ꯃꯁꯤꯃꯇꯪ ꯏꯕꯦꯝ ꯍꯣꯏꯅ ꯑꯝꯇꯪ ꯂꯧꯈꯠꯄꯤꯌꯨꯀꯣ ꯐꯥꯎꯖꯜꯍꯜꯂꯣ ꯏꯃꯥ ꯑꯗꯨꯒ ꯁꯣꯏꯗꯅ ꯂꯧꯈꯠꯂꯛꯑꯒꯦꯀꯣ ꯃꯁꯤ ꯑꯩ ꯌꯥꯝ ꯌꯥꯎꯖꯅꯤꯡꯉꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯩ ꯃꯑꯣꯡꯗ ꯍꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯊꯝꯃꯁꯤꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯌꯥꯏꯔꯤꯄꯣꯛ ꯑꯗꯒꯤ ꯁꯨꯝ ꯃꯊꯪ ꯆꯠꯄꯒꯤ ꯌꯦꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯏꯃꯥꯁꯤꯡ ꯎꯅꯔꯨꯕꯒꯤ ꯀꯣꯏꯅ ꯆꯠꯂꯒ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯀꯃꯂꯥ ꯄꯔꯦꯡꯗ ꯂꯩꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯎꯅꯔꯨꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯅꯕ ꯆꯠꯄꯒꯤ ꯀꯩꯅꯣꯗꯤ ꯚꯤꯗꯤꯑꯣꯗꯤ ꯃꯇꯦꯛ ꯎꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ
ꯎꯅꯔꯨꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯈꯤ ꯀꯔꯤ ꯀꯔꯤ ꯀꯅꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯏꯁꯩ ꯁꯛꯂꯛꯈꯤ ꯀꯔꯤ ꯇꯦꯂꯦꯟ ꯎꯠꯂꯛꯈꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯀꯛꯆꯤꯡ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯒꯨꯝꯕ ꯇꯤꯚꯤꯒꯨꯝꯕ ꯂꯩꯇꯕꯁꯤꯡꯗꯤ ꯔꯦꯗꯤꯑꯣꯗ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯅꯛꯄꯗ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯂꯩꯕꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯛꯇ ꯌꯦꯡꯒꯦ ꯀꯥꯟꯗ ꯃꯨꯜꯂꯒ ꯍꯦꯛꯇ ꯌꯦꯡꯊꯣꯛꯑꯣ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯥꯔ ꯖꯦꯝꯁ ꯂꯩꯇ꯭ꯔꯣ ꯍꯪꯉꯦ ꯅꯦꯅꯦ ꯃꯦꯝꯆꯥꯅ ꯁꯥꯔ ꯖꯦꯝꯁ ꯂꯤꯂꯥ ꯆꯠꯈ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯣꯏꯖꯃꯥꯟꯗꯒꯤ ꯕ꯭ꯔꯖꯃꯣꯍꯟ ꯀꯧꯖꯩ ꯃꯦꯝ ꯄꯥꯕꯨꯡ ꯕ꯭ꯔꯖꯃꯣꯍꯟ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤꯗ ꯊꯝꯖꯒꯦ ꯂꯥꯛꯀꯗꯧꯕ ꯇꯥꯡ ꯀꯌꯥꯗꯅꯣ ꯗꯣꯅꯔꯒꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯔꯝꯗꯨꯕꯨ ꯑꯩꯈꯣꯏ ꯗꯣꯅꯔ ꯌꯥꯎꯗꯕꯗꯤ ꯂꯥꯛꯄ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯔꯛꯄ ꯇꯥꯡ 24ꯅꯤꯀꯣ ꯄꯥꯕꯨꯡ ꯗꯣꯅꯔ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯗꯥꯏꯃꯟ ꯗꯣꯅꯔ ꯍꯧꯗꯣꯛꯈꯤꯕ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯅꯦ ꯍꯥꯏꯇꯥꯔꯦ ꯗꯦꯠ 24ꯁꯦ ꯖꯨꯟ 24 ꯑꯗꯨꯒ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯗꯕ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯂꯥꯛꯄꯤꯔꯒ ꯊꯧꯔꯝꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕꯒꯤꯗꯤ ꯂꯦꯡꯕꯤꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕꯒꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯂꯦꯟ ꯎꯠꯄ ꯈꯣꯠꯄꯅ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯗꯣꯅꯔ ꯌꯥꯎꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯎꯕꯁꯤꯡꯗ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯊꯣꯛꯈꯤꯗꯅ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯃꯇꯝ ꯀꯣꯟꯅꯍꯧꯗꯕꯅꯤꯅ ꯗꯣꯅꯔ ꯌꯥꯎꯗꯕ ꯃꯤꯗ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯈ꯭ꯔꯒꯗꯤ ꯑꯌꯥꯎꯕꯁꯤꯡꯁꯤꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯗꯕꯁꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯄꯤꯖꯗꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯦꯡꯕꯤꯕ ꯌꯥꯎꯕꯤꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯖꯔꯤꯕ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯜꯂꯣ ꯄꯥꯕꯨꯡꯁꯦ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯗꯣꯅꯔ ꯌꯥꯎꯗꯦ ꯗꯣꯅꯔ ꯃꯤꯠ ꯆꯠꯄ ꯇꯜꯂꯦꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯁꯔꯨꯛ ꯌꯥꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏꯒꯤ ꯂꯥꯛꯑꯀꯥꯟꯗ ꯏꯁꯩ ꯁꯛꯄ ꯑꯗꯩ ꯁꯩꯔꯦꯡ ꯊꯤꯒꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯃꯣꯅꯣꯂꯣꯛ ꯇꯧꯒꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯈꯇꯪ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯌꯥꯎꯕꯁꯤꯡꯗꯨꯗ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯌꯥꯎꯕꯁꯤꯡꯗꯨꯅ ꯑꯌꯥꯎꯗꯕꯗ ꯑꯣꯏꯅ ꯑꯌꯥꯎꯕ ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯗꯨꯗ ꯑꯗꯨꯈꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯝꯖꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯗꯣꯅꯔ ꯌꯥꯎꯗꯕꯁꯤꯡꯒꯤ ꯑꯗꯨꯝ ꯗꯣꯅꯔ ꯌꯥꯎꯗꯕꯁꯤꯡꯒꯤꯁꯨꯀꯣ ꯑꯣꯒꯁ 3 ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔ 4 ꯁꯨꯃꯥꯏꯅ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯃꯊꯪꯗ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯥ ꯄꯨꯁꯄꯥ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯆꯟꯗ꯭ꯔꯈꯣꯡꯗꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯍꯧꯕꯗꯒꯤ ꯀꯣꯟ ꯐꯪꯅꯗꯕꯒꯤ ꯃꯌꯥꯝꯁꯦ ꯉꯥꯡꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯦ ꯀꯣꯜ ꯐꯪꯅꯗꯕꯒꯤ ꯍꯟꯗꯛ ꯊꯥ 2-3 ꯃꯔꯤꯁꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯤ ꯀꯣꯂꯔ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯍꯩꯖꯗꯕ ꯑꯩꯈꯣꯏꯗꯤ
ꯑꯗꯨꯝ ꯐꯪꯕ ꯋꯥꯏ ꯏꯁꯩ ꯁꯛꯅꯕ ꯑꯗꯒꯤ ꯑꯣꯂꯦꯂꯣꯏꯒꯤ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯁꯤꯒꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯣꯂꯦꯟꯅ ꯉꯔꯥꯡ ꯃꯊꯪꯒꯤ ꯊꯥꯡꯖꯗꯗꯤ ꯃꯧ ꯑꯐꯕꯤ ꯁꯥꯅꯤ ꯑꯝꯇ ꯐꯖꯅ ꯌꯦꯡꯅꯤꯡꯉꯤꯌꯦ ꯑꯣ ꯀꯩꯅꯣ ꯑꯣꯂꯤꯅꯤꯗꯣ ꯑꯐꯕꯤꯔꯣꯝꯗ ꯂꯥꯛꯑꯗꯧꯕꯉꯔꯥꯡ ꯍꯥꯏꯅꯦ ꯇꯥꯔꯤꯅꯦ ꯑꯩꯈꯣꯏ ꯐꯖꯅ ꯇꯥꯏ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩ ꯁꯛꯅꯕꯤ ꯑꯣꯏꯔꯣ ꯄꯨꯛꯅꯤꯡ ꯋꯥꯡꯂꯣ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯌꯥꯏ ꯑꯣꯏꯔꯣ ꯐꯖꯅ ꯇꯥꯏ ꯑꯗꯣ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯗꯒꯤ ꯑꯃꯒꯤ ꯃꯤꯅꯗꯤ ꯌꯥꯝ ꯊꯥꯡꯀꯠꯂꯦ ꯐꯠꯇ ꯌꯥꯗꯕ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯟꯗꯈꯣꯡ ꯂꯝꯕꯤ ꯃꯅꯨꯡꯁꯤꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯁꯦꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯔꯤꯝꯐꯥꯎ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯖꯩ ꯑꯗꯣ ꯏꯆꯥꯈꯩꯅ ꯇꯧꯕ ꯊꯧꯔꯝ ꯂꯣꯏꯅ ꯇꯥꯔꯤꯌꯦꯅ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯃꯌꯥꯝ ꯃꯊꯪ ꯁꯨꯝ ꯈꯔ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯃꯌꯥ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯈꯔ ꯂꯣꯏ ꯁꯦꯝꯕꯗꯤ ꯂꯣꯏ ꯎꯏ ꯑꯗꯣ ꯑꯗꯣꯝꯒꯤ ꯆꯟꯗ꯭ꯔꯈꯣꯡꯒꯤ ꯑꯗꯣꯝꯒꯤꯗꯤ ꯁꯦꯝꯕꯒꯤ ꯍꯧꯖꯤꯛ ꯁꯦꯝꯕꯒꯤ ꯃꯃꯤꯁꯦ ꯍꯧꯖꯤꯛ ꯀꯔꯤꯝꯐꯥꯎ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯦꯝꯅꯤꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯝ ꯌꯧꯔꯛꯇꯕꯩ ꯋꯥꯅꯤ ꯍꯣꯏ ꯁꯦꯝꯃꯛꯄ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯁꯅꯨ ꯁꯥꯔꯅ ꯉꯝꯗ꯭ꯔꯁꯨ ꯏꯆꯥꯈꯩꯅ ꯃꯍꯨꯠ ꯁꯤꯟꯅ ꯇꯧꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯔꯥꯡꯅ ꯑꯣꯂꯦꯅ ꯇꯧꯏ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯃꯊꯪꯗ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯄꯤꯖꯔꯒꯦ ꯑꯩꯈꯣꯏ ꯐꯖꯅ ꯇꯥꯖꯔꯤꯑꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝꯒꯤ ꯂꯣꯏ ꯁꯨꯝ ꯁꯦꯝꯃꯛꯑꯒ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯡꯄꯥꯠꯇꯒꯤ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯦꯞꯄꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯦꯞꯄꯤꯕ ꯃꯌꯥꯝꯁꯤꯒꯤ ꯋꯥꯀꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯀꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯦꯜꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯊꯧꯅꯥꯄꯨꯔꯤ ꯁꯟꯖꯣꯏ ꯆꯔꯥꯡꯄꯥꯠꯀ ꯎꯆꯤꯀꯦꯟꯗꯒꯤ ꯃꯥꯁꯤ ꯀꯥꯗꯕꯗ ꯑꯗꯨꯝ ꯆꯦꯜ ꯂꯩꯔꯦꯕ ꯌꯥꯔꯒꯗꯤ ꯀꯥꯒꯗꯧꯕ ꯃꯥꯒ ꯀꯥꯔꯣꯏꯗꯧꯕꯗ ꯆꯦꯟꯕꯤꯒꯅꯨ ꯀꯥꯒꯗꯧꯕ ꯃꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯆꯦꯟꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝꯁꯨ ꯃꯥꯡꯕ ꯁꯦꯟꯁꯨ ꯇꯤꯡꯕ ꯏꯖꯠꯁꯨ ꯃꯥꯡꯕ ꯊꯕꯛꯁꯤ ꯃꯁꯤ ꯀꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕꯁꯤꯡꯒꯤ ꯋꯥꯈꯜ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯒꯦ ꯇꯧꯕ ꯑꯗꯨꯅ ꯁꯥꯔ ꯗꯌꯥꯅꯟꯗꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯗꯅ ꯋꯥꯈꯜꯂꯣꯟꯁꯦ ꯂꯣꯏꯅꯃꯛ ꯑꯃꯒ ꯂꯣꯏꯅ ꯃꯥꯟꯅꯔꯝꯃꯒꯗꯤ ꯐꯠꯇꯕ ꯍꯥꯏꯗꯨꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯑꯐꯕꯗ ꯉꯥꯛꯇ ꯂꯣꯏ ꯃꯥꯟꯅꯈꯤꯗꯅꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯁꯥꯔꯅ ꯐꯩ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤꯁꯨ ꯃꯥꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯁꯤꯗꯅꯤ ꯄꯨꯟꯁꯤꯟꯕ ꯌꯥꯔꯛꯑꯣꯏꯗꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯣꯏꯗꯣꯏꯁꯦ ꯉꯁꯤꯒꯤ ꯁꯥꯔꯒꯤ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥꯁꯦ ꯀꯩꯅꯧꯗ ꯑꯃ ꯑꯗꯨꯒ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗ ꯑꯃ ꯑꯗꯨꯒ ꯈꯥꯒꯦꯝꯄꯜꯂꯤꯗ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯅ ꯁꯣꯏꯗꯅ ꯂꯤꯂꯥ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯀꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯗ ꯑꯗꯨꯝ ꯂꯤꯂꯥꯁꯤꯁꯨ ꯃꯅꯥ ꯑꯗꯨꯝ ꯂꯧꯔꯛꯀꯗ꯭ꯔꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯅꯥ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯂꯤꯂꯥ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯦꯁꯦꯖ ꯌꯥꯝꯅ ꯄꯤꯕ ꯂꯤꯂꯥ ꯑꯃꯈꯛ ꯑꯣꯏ ꯑꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯀꯩꯅꯧꯗ ꯑꯃ ꯑꯗꯨꯒ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗ ꯑꯃ ꯑꯗꯨꯒ ꯈꯥꯒꯦꯝꯄꯜꯂꯤꯗꯁꯨ ꯑꯃ ꯂꯩ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯀꯣꯜꯗꯤ ꯑꯣꯈꯠꯄꯤꯔꯦ ꯍꯜꯂꯣ ꯀꯣꯜꯗꯤ ꯑꯣꯈꯠꯆꯔꯕꯅꯤ ꯑꯗꯨ ꯂꯥꯏꯟꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯑꯁꯣꯝꯗ ꯇꯤꯚꯤꯗ ꯌꯦꯡꯉꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯤ ꯑꯩꯅ ꯍꯜꯂꯣꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨ ꯉꯥꯏ ꯂꯩꯕ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯍꯜꯂꯣ Good afternoon. Ichana Bungna.
Kolam to togjari Birjit ni. Taram no sir. Ta sound je reflect to bom to return to re ko to pugumba. Ado ibong haibiu kari wafam thambi gadaba no ibong. Tan adam thamjarage nuai tan. Hoi. Election di yorani kuirak tre na hainari mayam na ko. Ado masida paisa lauraga thadagi ba mi tu ki voting right to matrabani mana paisa piraga leigrabani na masida leba ki issue thokpo khopo kai guma problem mana amta comment thangatpa matamda sarkar duna hayeng ka ga tabi gani tabi roi haibase mayamda amtang thamjaningba aibade aide paisa pira thadaramina aina phole pa matamda ai paisa sangramnina leba ki issue ki matang de any problem any lakma tamda amandu ki complaint do aina lobbi gidra lobbi roidra hai base mayam nam tang khangan ninga thamjabani mayam adum wakhan tawbiro ayaw angle kya da khana ningai di oy du bo haijara roi thamjarage thagat saribo yamna naina hoba yam matang saba ni hai tare kanada no koina kanabuno koina koigi mihut oina thagatlaga koigi ai phanaba tawrakadabase yam luba matang ni ko aduna aina phai haibaduna chumduribra mana haibaduna chumduribra aduga hayeng aikoigi ni na koi mayam gi lusingbani na sakraga ngasi wariba tawriba simaina dum chap managa doribra yam na koi mayam se kok sungsinaba ma darkar oy adubu luribadi aina haibanu chumi aina tawbuna phaina khanbana loinamak khallaga leina khibasina boko thaba oina pangthorokpadadi yam lugadaba adubu lurasu luna afaba thaba haisidi tamna oirasu khara semto ohdaba yadabani na jangsin minasi hona minasi sini hojing maike kya da lawis hello Mingley from IBU. Miss I Mayang Thaldagi near Malato. Madam Kari Wapam Tambigadaba. So for hanging I would be like there's some Madam Hagi Thoram Geta, but there's some cooking no itaba and the Giwaka no itaba color. No, I took on me. Good time. I know I got some Tabira or Hajaki and the Hoi, yam nuaise, madam. Sini yabi ko. Kari thoram nagadi he na tabi ge madam. Kari thoram nagati he na nungai na tabi bage hangzariba. Hoi lila gumbang adagi kano say kan ba ko adum diet tawdi hoi hona jage ko radio gi tawba yaba sandok pa yaba ko kari lay mayam ma ko dum matam gi dum hona jarake nungai na tabiu support tawbiu haizari yare ko sina yare thagat sari Hello, Mingley from IBU. Puspa. Ima Mingley from IBU, Ima. Hello. Puspa. Tadrabro, Ima. Hello. Anh ngasai đấy phone tôi nghe. Xin phản. Tarabro, Ima. Tare. Mingley from Dom Tahibiro. Ko không ima sumati ne. Ima sumati. Ano ai di kari habi duiba ima. Ha. Kari habi duiba. Nang pungi orang pamba dai yang akri wala pone do. Isan pamba pan mai da. Yam phatabai wani da.
nungsibayni ko ima nungsiba macana tauthorokpa sidi masak thigera adagi ngausinaba thabakpu oigera pangnungda nungsi haibaduni pangphada phajai haibaduni ma nate adu kari atei kari haibidoriba ada idea mani matumda lila mafam ni ne tona phone tone sai pungwaro da ne ya chi pagi hajibudo pabung hol haiba pabung ibomcha oi kai lamdai khangning ba khangabok tagini oh adu dina kawrangon na nawon da na lakanda nawon da hangdoi ni ai talaga odi sang khangabok tagi bok chai bani ko hoi adu asum ahal khang adugi hangning ga daga do ai tari taw ne daga de ni ta hundra hoi ato pani tumpiya lila ta lila ahum ngasi se lila ahum lei do yare koi ma du de yare ya chikpai matang du so thorom loiraga hainarasi tamsu yam laisalakta caller ama ani gumba khudong saba pisage hello ming leifam haibiyo ai me se hikap tagi tombi ne madam kari wafam thambigani sai dagi sum taba misna phamming ai de jawaina wari amta haugeana tawjara ibane yam nuwaisai ima ga thengnajaba kari wahom radio taraga kamaina tauri kari tauri kari haining balaibiri phongdokpiu ima phongdokpiu wahong tabada yam nungai aloina tumak raba tumba yaraktaba matamda si taraga punchi ji lenjani mi radio si munare kanaga no munai se akoi noi baba ada yam nungai amana muthatlaninga pakanda phongtok sira phongtok khumjira na sum khanbada miyoibana yu haibisena manghan baje lepi angang kaina rai loina kaina rai ningamdre yamna hoi masa ani lerajo ahum lerajo saunung badagi yuzina kaina hali wati moina kaino tawre yu thakpa phare haiba angang nubina larik laisu tamba matamda sigi kano angang nubi larik laisu tambai ni mama mapa moina angang mama gi manakta lairaju angang larik laisu tambagi di mapa na puthopam thoi adubu meda moije kari mata yengdabasida macha nena amumu lawbala ado aina masibu yam lalabara khuding makta aina phongtok jari moina lawba budi lai adoi taragasu angang nubisina class phanya me tamna rai chi sibo manung de isa lai tambai nen hanna yangaktre adubu mase aina masi yam lalabra khangde aduna imase yuzina manghan baje nupi angang kaina le yuze yam phatre isana wakhan khar khanbiyu aina wa haibazu haijade meda hi hairaga aduga wahong radio yam nungaina tajari sai sakpaje haiju haite laisho tamhogde ning thola ko khara imadi thamoida leibudo loine he haidore edana tawrisidi aido kadi aidi aduna hanta ki kaino sida chatsena akhoi anga amaga aina donor de yaudri ma de yaw ado tanja saraga di la chat sagena
ꯆꯠꯁꯦꯅ ꯍꯧꯅꯔꯤ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦꯅ ꯌꯥꯕꯨ ꯂꯜꯂꯕ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯝꯃꯗꯕꯅꯤ ꯑꯣ ꯌꯥ ꯂꯜꯂꯗꯤ ꯏꯃꯥ ꯑꯣꯏꯔꯝꯃꯗꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯁꯤꯗ ꯏꯃꯥꯒꯤꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯀꯣ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯤꯃꯨꯛ ꯁꯨꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯥꯗꯅꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯏꯃꯥꯒꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯏꯆꯥꯅ ꯐꯝꯃꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯑꯒꯦ ꯃꯌꯥꯝꯗ ꯌꯨꯁꯤꯅ ꯃꯥꯡꯕꯁꯦ ꯁꯤꯐꯧ ꯃꯥꯡꯉꯦ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯍꯜꯂꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯤ ꯃꯇꯨ ꯂꯩꯔꯤ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯍꯜꯂꯤ ꯌꯥꯔꯒꯗꯤ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯍꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯉꯥꯎꯒꯦ ꯉꯥꯎꯖꯅꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯦꯟꯕꯤꯕ ꯑꯗꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅ ꯇꯧꯕꯁꯦ ꯁꯤꯅ ꯂꯩꯃꯤꯟꯅꯕ ꯃꯤꯁꯨ ꯂꯨꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯦ ꯇꯧꯔꯤꯁꯦ ꯂꯥꯏꯂꯨꯅꯤ ꯂꯥꯏꯂꯨ ꯂꯥꯏꯁꯨ ꯂꯥꯏꯕ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯂꯥꯏꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯑꯃꯨꯛ ꯄꯨꯡꯂꯥꯏ ꯂꯥꯏꯕ ꯑꯣꯏꯗꯕ ꯄꯨꯡꯂꯨ ꯂꯨꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯑꯋꯥꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯅꯨꯡꯉꯥꯏꯕꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯗꯣꯛꯇꯔꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯕꯗꯣ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯐꯥꯎꯗ ꯅꯪꯅ ꯑꯇꯣꯟꯕꯅꯤ ꯅꯪꯅ ꯂꯥꯏꯔꯕꯅꯦꯅ ꯈꯜꯂꯒ ꯈꯥꯏꯗꯣꯛꯏ ꯀꯅꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯩꯒꯤ ꯃꯤ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯃꯁꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯇꯧꯅꯤ ꯈꯔ ꯑꯗꯨꯝ ꯇꯧꯅꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃꯒꯤ ꯋꯥꯈꯜꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯔꯤꯕꯀꯣ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯁꯤꯗꯤ ꯑꯗꯨꯝ ꯊꯤꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯕ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯅꯤꯁꯥꯅ ꯃꯥꯡꯍꯟꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯔꯅꯤ ꯂꯣꯏꯅꯃꯛꯅꯤ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯆꯥ ꯃꯇꯨ ꯃꯆꯥ ꯑꯃꯠꯇ ꯃꯦꯟ ꯇꯥꯄꯣꯟꯇꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏꯗꯣ ꯃꯥꯡꯍꯟꯒꯗꯣꯔꯤꯕꯅꯤ ꯅꯤꯁꯥꯁꯤꯅ ꯃꯥꯡꯍꯟꯕꯁꯦ ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯗ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯏꯃꯥ ꯑꯃꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩꯅꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯁꯟꯕꯤꯕ ꯊꯃꯣꯏ ꯃꯅꯨꯡꯗ ꯊꯝꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯏꯃꯥꯗꯨꯅ ꯍꯥꯏꯔꯝꯕꯁꯦ ꯄꯥꯕꯨꯡꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯋꯥꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯗꯣ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯌꯥम नुंगाइरे हुजिक्ति हाइबो वाहैसे साइगी माइ मवा मपुरोइबदो लैखिद्रकान्दा नुंगाइरे हाइबो वाहैसे फजबो वाहैरने अदुबु करिगिदमक्ता इमादुगी चिम्बालदुदगी थमोइदुदगी नंग पाबुंगदो लैखिद्रबा मतुंगसिददि हुजिक्ति नुंगाइरे इमादि याम नुंगाइना लैरे हाइबो वाहैसे करिगी हाइरइनोबा दुना वारी से सेनी हौदोकफम लोइसिनफम खंगदबा सोल्यूशन लेतबा हाइतारे लाउदुइनी अफबा तौसी निसा जारोइसी निसा जारगा युंगी नुपी अंगांग ओलोइसी हाइबदि फजबा वाहाइसे लाउदुइनेबा ngang दो ताबिदुइसी कनानो इंदुइसी कनानो इल्लोइबाको दुना वारोइसे लेते हाइताबने हाइजबै वानी लाउजबै वानी हुजिसु मयाम भोट मया यौसलकपसिदा भोट सेल लौरोइसी अखोइगी हक योलोइसी न पंगलाउ लाउबै वानेबको थबक ओइना तौरसी कदाइ थोलो हाइ कांददि मचोइ नाकन 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 माइ माइगी अनिंबा पामदा लोइ लैगिदुइनेबा
ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯗꯨꯗꯤ ꯄꯨꯔꯛꯇꯕꯗꯤ ꯌꯥꯗꯦ ꯐꯠꯇ꯭ꯔꯦ ꯈꯪꯉꯕꯗꯣ ꯑꯗꯨꯝ ꯀꯅꯥꯝꯇ ꯏꯜꯂꯣꯏꯗ ꯇꯧꯔꯣꯏꯗꯅ ꯍꯥꯏꯔꯒ ꯁꯨꯝ ꯌꯦꯡꯉ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯣꯠꯅꯕꯗꯤ ꯃꯊꯧ ꯇꯥꯏ ꯂꯥꯎꯕ ꯆꯣꯡꯃꯤꯟꯅꯕ ꯑꯁꯣꯝꯗ ꯑꯗꯣꯝꯗ ꯆꯪꯈꯤꯅꯨ ꯐꯠꯇꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯅꯨꯅ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯕꯩ ꯃꯍꯨꯠꯇꯅꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯌꯥꯟꯕ ꯌꯥꯕ ꯀꯟꯕ ꯌꯥꯕꯗꯤ ꯀꯟꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧꯒꯗꯕꯅꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯉꯀꯥꯟꯗꯀꯣ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯤꯗ ꯃꯌꯥꯝꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯑꯗꯒꯤ ꯇꯥꯔꯨꯕ ꯀꯥꯟꯗ ꯇꯥꯗꯕꯁꯤꯡꯗꯅꯗꯤ ꯈꯪꯉꯔꯣই ꯑꯗꯨꯕꯨ ꯇꯥꯔꯨꯕꯁꯤꯡꯅꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯅꯨꯡꯇꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯟꯗꯣꯛꯏꯕꯁꯤꯡꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯀꯥꯟꯅꯕ ꯑꯃꯃꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯂꯧꯁꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯗꯣꯝꯗ ꯆꯪꯁꯜꯂꯛꯑꯀꯥꯟꯗꯅꯦꯕ ꯉꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕ ꯄꯥꯟꯗꯝꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯗꯥꯝ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯄꯨꯁꯄꯥꯔꯥꯅꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯥꯝ ꯑꯄꯥꯕꯤ ꯃꯤꯁ ꯃꯦꯗꯥꯝꯒꯤ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯂꯩꯕꯤꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯏꯁꯇꯥꯐ ꯄꯥꯔꯇꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯁꯛꯅꯁꯤ ꯑꯣꯏꯔꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯣꯏꯔꯁꯨ ꯏꯁꯇꯦꯞꯇ ꯇꯌꯥꯏ ꯀꯔꯤ ꯃꯈꯜ ꯑꯗꯨꯝ ꯇꯧꯕꯗꯣ ꯂꯣꯏ ꯁꯨꯅꯕ ꯇꯥꯖꯔꯤꯌꯦ ꯌꯥꯎꯖꯔꯤꯌꯦ ꯏꯁꯇꯥꯐ ꯄꯥꯔꯇꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯕꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏꯅ 2003ꯗ ꯂꯨꯍꯣꯡꯉꯛꯑꯦꯕꯀோ ꯑꯗꯩꯗ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯇꯣꯇꯤ ꯊꯛꯄ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯗꯤ ꯎꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯔꯥꯙꯦ ꯁꯥꯝꯅ ꯋꯥꯔꯗ ꯅꯝꯕꯔ 2, 3, 4 ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤꯁꯨ ꯆꯤꯡꯉꯦꯕꯀꯣ ꯑꯗꯣ ꯚꯣꯠ ꯃꯌꯥꯒꯤ ꯃꯥꯅ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯗ꯭ꯔꯦꯟ ꯈꯔ ꯃꯥꯅ ꯈꯔ ꯃꯑꯣꯡ ꯃꯔꯤ ꯇꯥꯕ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯕꯗꯒꯤ ꯄꯥꯎꯗꯝꯖꯔꯛꯏꯕ ꯃꯤꯁ ꯀꯣ ꯑꯗꯨ ꯊꯥꯔꯛꯑꯦ ꯁꯤꯕꯨ ꯍꯥꯏꯔꯤꯕ ꯔꯥꯙꯦ ꯁꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯍꯣꯡꯒꯤꯗꯨꯃ ꯑꯩ ꯍꯥꯏꯗꯣꯛꯆꯔꯤ ꯃꯤꯁ ꯑꯗꯨꯒ ꯃꯤꯁ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯑꯩꯈꯣꯏ ꯐꯣꯟ ꯌꯥꯝ ꯀꯣꯏꯅ ꯇꯧꯕꯁꯨ ꯐꯪꯖꯗꯦ ꯑꯗꯩ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯍꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯀꯨꯝꯕ ꯏꯁꯩ ꯍꯩꯖꯗꯕꯅꯤꯅ ꯗꯥꯏꯂꯣꯒꯀꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩꯌꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯥꯏꯂꯣꯒꯁꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯌꯥꯎꯔꯛꯑꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯨ ꯂꯩꯖꯩ ꯑꯗꯩ ꯑꯃꯅ ꯃꯤꯁ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯩꯈꯣꯏ ꯗꯣꯅꯔ ꯌꯥꯎꯖꯩꯌꯦꯕ ꯊꯥ 3ꯃꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯆꯥꯝ ꯍꯨꯜꯂꯤꯁꯦ ꯑꯗꯣ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯏꯁꯇꯥꯐ ꯄꯥꯔꯇꯤꯒ ꯏꯁꯇꯦꯁꯟ ꯍꯥꯏꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯏꯁꯇꯥꯐ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯥꯞꯊꯣꯛꯆꯔꯣꯏ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯁꯨ ꯉꯥꯛꯄꯤꯌꯨ ꯃꯤꯁ ꯄꯨꯁꯄꯥꯔꯥꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯃꯦꯗꯥꯝꯅ ꯑꯔꯣꯏꯕ ꯀꯣꯜ ꯑꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯏꯕꯨꯡ ꯂꯩꯔꯤꯕ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤ
lakadoriba donor meet 24 June mayam soidana saruk yabiyu duga donor yaubagi yauge na khalaga leibiba mayam su aidi numitu khaki natana ko numitu da yauba khaki natana dum khudong saba timing ama dum isada leiba kanda ko dum hujik orsu adum wahong radio gi leiba number pau phongna bayaba number leiba singda staff singi dum leiraga su ko dum yauning bagi pamba leibiraga su dum kano pau phaubi wa haitare duga yauba duga donor yaudaba singdi program duda saruk yaba yaroi dabra na haibagi sum khangdaba mayam khangningba mayam lei radio dum taraga leijaba saruk yadaba mayam na haitare do dum lakpiraga program do yengbiba ngatang mayam tinbaduda mayam ga thengnaba khotnaba du kasu kaide aduga donor yaudaba singi oina numituda yadabasi koigi stage ta ka khalaga perform tawbase si adugi khudong sabadu khatani leitaba haitare aduga amuk sumuk donor yaudaba listener mayam tariba mayam gi lakadoriba koigi September gi date mari natraga August ki date mari tang mari sida haiba August natraga September gi leiba tang mari sida listener singi oiba mayam punbagi function hai tare ko mayam sakhang mai khangnabagi program amasu leijai duna duda su dum mayam na dum saruk yapi bayai mayam pumna mopu hana hana thagachari wahong radio gi thorom sing tabiriba saruk yabiriba khudingmak thabak thorom kaya amani tawjage na khanjaba honajagadaba dagi huji hotnajariba mayam na dumak support tawbiyu haijari ngasigi Sangai Artist Association sar hoigi lila party gi leiba lila si hoigi kainau da ama aduga kainau si jagadi khangdre details de khangdre aduga Thopal le Sangthem da su lei loinana Khagem Pali da su duna lila sibu yengdriba singna lila nakpada leibiba singna yengbada haidi lila do kanagi no karino leiba khangdabsu hek yawidana aduna khudong jabasi lawbiyu lila yengbiyu loina na koigi kaksing waidi Kamala Parengi mai bel sing unarubagi koina satlaga kana kari tauri kana kari leihori na haidana koina chatlubagi program thoram haidare ngasi numidang pung 8:30 tarpu matamda mayamna wahong radio channel asigi koigi sandokliba platform 9 TV sing de TV de yengbiriba singna TV da loinana mobile handset da smartphone de yengbiriba singna su numidang ipung 8:30 tarakpada radio da tariba singi leiba aduga koigi Facebook ki su oina dum lei viewer sing leiba singna haitare soidana ki program sing biu support tawbiu sungsoi soidana ngasi numidang pung 8:30 taku matamda kaksing waidi Kamala Parengi ima ibel singna phongtorakpa uthorakpa talent aduga mafam adugi leiba mawong matau haitare mayam puna thoromsi yengminaraga khangminasi haiba wafamsi thamjabaga loinana ngasigidamaktadi pungningi warol thoromsi loisinjabagi ayabadu mayamdagi lawjari pumnamakpu Pusparani Laisromna mukana khurumjari Hangdukchari Alpanas Salon, The Makeup Studio, Wabagai Lamkai Bazaar, near Sun Hospital. Hariba Alpanas Salon Asida, Hydra Facial, BB Glow, Microblading,
nail extension, hair keratin, hair botox, hair spa, hair oiling, eyelash extension, eyelash lifting, nanoplastia, skin melasma treatment, whitening treatment, face PRP, hair PRP. Haizaribasing asi Alpana Salon asida khudong chaba phangbi